Online Manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau Kuki Jona khundaba mafamsingda security force na attack tawba haibasi sugi ground rule thugaibani Kuki Inpi Santi puraknaba wakhalonda Union Home Minister ki tharang makhada advisor notice haptuna KNO amasung UPF ka kumja 2008 the suspension of operation sudakal ahungi marakta sign tawnaki masida constitutional framework ki manungda amicable oiba settlement ama puraknaba Manipur lengang na thodang lawgadabani adubu sugi ground rule thukaiduna Manipur lengang na mamang chahi 2024 gi January thada NBRN na luchingba cabinet na nakalahungi marakta chatnariba suspension of operation sudagi Toki amadi Kuki Jona khundariba mafamsingda security force na attack tawba haibasi sugi ground rule thukaibani haina Kuki Inpi Manipur Kim na chief minister Nongthuman Birenda Maral kaya sirakli Kuki Inpi Manipur ki information and publicity secretary Jang Haulun Haukif na thadorok pocherol amana hai chief minister and Birena hingsa gi thawdo wathok sing tho andana bahotna bagi mahut maitai radical sing na luchingba state force SF sing thajinduna Kuki Jona khundariba khul sing da attack kya chathali Bele district ki maitai khul sing ga thangnana leiriba Kuki Jo khul sing da makha tana leptana state force sing na landari Manipur Santi Hanjilaknaba Kuki Jo MLA Singa wari sanare haina chief minister and Birena Fongdokpa lairabasu chief minister na Kuki Jo MLA taraga wari sanaba laite supnagi MLA ama ani khakka wari sananaba hotnai masimangna peace mission fail oibani Manipur kanglufanigi Marakta irang thorakpadagi hingsa gi thodok-sing thoandanaba haiduna Kuki Jo amasung maitai community na khundaba mafamsing gi tainabada buffer zone thammani laibak thibade chief minister Nongthuman Birena haukiba chahi gi December 18 ta CRPF ki IG amasung DGP da kanba instruction piduna buffer zone ama oiriba Kangpokpi district ki Saibol khulda troops sing thamjilakhibani asigumna N Birena mahaki wakhalon manaba Ethnocentric oiba maitai radical singa khusamna duna Kuki Jo singi mathakta leptana attack chathari amaromda New Year numita chief minister and Birena Saibol the CRPF personal singna Kuki Jo nupi singda mathakta chathakiba action adu yaningde chief minister na pukchel sengna wafam adu phongdokpa oirabadi karigi khudakta Saibol khuldagi central forcing lauthoktabano haina su Kuki Inpi Manipur na phongdoragli Kangpokpi da ahenba security force thajin khre kotu gi shutdown blockade na gari ke apan nuna lairi uyok chingda lairiba BSF amadi CRPF Sindok bayana laire Lanmi ki fijol sepa Kuki khulai paiba singyaw na masingyaw ba Kuki nupa nupi sing na ngarang numidang Kangpokpi district ki SP office ta amanga ta thohan khraba matung ngasi Imphal dagi ahenba security force sing thajinduna makhata na pamdaba thodok thoktana ba kanba mong dangak senduna laikhre hairi Adumoinama Kukising na Central Force ki mayok changsilagli ba hingsa yawba khongjang na maram oiraga hawjiksu district asida mausagi phibam da hanjinba ngamdana lairi hairi Amarom the Committee on Tribal Unity Kotuna Kaukiba total shutdown amadi matam kaktaba economic blockade na maram oiraga Kangpokpi Kethelmanbi Saparmaina Gamgi Phai Kanglatongbi amasung Morbungyaw na district asigi maru oiba mafam singda Kuki nupi singna lambi thingduna protest tawkhibadagi Senapati da Imphal da changlakadaba gari kaya panduna lairi hairi Pausina hai panduna lairiba gari sing adugi manungda Imphal tamna nongmagi changdaba yadaba polam sing purakadaba truck chamagi mathakta yauri loina na passenger gari kaya su Senapati da panduna lairi hairi Ningsing bayabadi Kangpokpi district ki Saibol da deploy tawduna lairiba CAPF maru oina BSF amasung CRPF lauthou haiba demand tawduna kotuna January 2 dagi hauraga pung 12 gi total shutdown lauthokibani masigi makha tarakpa oina ngarang numidang Kangpokpi gi SP office ta petrol bomb nung amasung projectile sing sizinaduna landabada district asigi SP Manoj Prabhakar sokpagi madakta police ki gari kaya amanga thokibani irang lasing naba masing yamlaba security force singi action da Kuki mioi taraga manga romsu aso open nangkibani social media da viral oirakiba irang asigi video clip singna Haiba video singda lanmi ki fijo set pa amadi sophisticated weapon paiba Kuki furuf ki mioi sing yawba uki adum oinama ngarangi irang asiga mari lenana Manipur police na X ta thagalakpa post amada khulai paiba amadi lanmi ki fijol set pa Kuki furuf ki mioi sing fawbagi wafam palakhide Nakalamram the Imphal is uyok chingda lairiba central force sing lauthoknaba demand tawraduna Churchanpur district ki Tuibong da Kuki sing na khongjang sangsinkhre Khongjang adu ITLF amasung Kuki Women Organization for Women Rights na sinduna Tuibong da chathakibani khongjang adu da saruk yaraduna Kuki Women Organization for Women Rights ki president ngalai kibna haikibada uyok chingna central force sing na Kuki nupi singda chathakiba thawong yaningde thawdo adu da Kuki nupi ni fugi mathakta asopan yawduna laikanari Kuki sing na masagi ngamkhai ngakchabada central force sing na action chatharakpa condemn tawi haiki khongjang adu da
Kuki Inpi Manipur Kuki Jo Council na chingba Kuki Fruit ki tongan balup singilu chingba singsu sarugyaki uyok chingda Central Force singna chathakiba action adugi mari leinana National Commission for Human Rights ta memorandum amachur champur dishi khutang pisinki amaromda uyok chingdagi Kuki militant sing taktoklaba matung housing mafam aduda leiriba BSF amadi CRPF ki kangbu adu atopa force na sindoklaba yana leiri hairi Pawasina hai uyok chingda Kuki militant singi bunker sing lausenduna leiriba CRPF amasung BSF ki mahuta Kangpupi District ki Cycle Police amadi District asida leiriba atai Central Force sing na mahut sinnabagidama ngarangdagi hauna thamnapokpi gi uyok chinga naknana leiriba Saibol Kuki Village ta station tawduna leikre hairi Nakalarmaromda Kukising na kaukiba economic blockade amadi total shutdown na maram oiraga panduna leiriba pochai puba gari singi miyoi singda All Manipur Road Transport Drivers and Motors Workers Union na Cheng Hawa yauna acha thaki polam sing yanthokre Segmai gi area da panduna leiriba truck sing da ngarang dagi hauna union asigi maikai dagi Cheng Hawa yauna acha thaki polam sing asi yanthokpagi thabak chatharakibani hiram asiga mari leinana union asigi general secretary Maimom Anil Maitai na hai matam kuina panduna leisilaklabadi truck sing da yariba alu tilau nga amadi yerum yauna atai polam sing pat papumba yawrakani masigi mathakta ningtham thagi ayingba matam oibana driver sing Awaba kaya mayoknaba haure driver gi sinfamda leiriba sing lamdam asida leiriba ching amadi taunggi miyoi singi damak thawai khubakta haptuna honariba thaudang asi khangminaba changi highway singda thengkhang kayada nongmai kapsinba yauna tatana aki akhang pibana driver singbu chawna khudong chadaba mayoknahanbaga loinana driver sing asisu miyoi bani haibasi mipum khudingmakna khangba changi haiki Manipur Driver Association MDA nasu economic amadi shutdown na maram oiduna Sengmai de panduna leiriba truck driver singda acha thaki polam sing mateng pangkhre mateng pangba aduga mari leinana MDA gi assistant secretary khundongbam Sangit Charan na hai panduna leiriba gari singi miyoi singda kharada oirabasu mateng pangnaba haiduna polam sing asi yenthokpani kotuna kauriba economic blockade ansina miyamgi damak nomada changdaba yadaba polam sing puriba driver singda apanba piba yaningde Kangluf amagi apamba amagi damak Manipurda khundaminariba proof pumnamakna awaba chaitheng pibagi thawong makhatana tawbiganu haina sumhangna appeal tawki Economic blockade handoktrabadi Kukisingi mayokta counter blockade chatharagani LKBBF Kangpupi SP ga kotuga yanaba leirabasu uyok chingdagi Central Force lokthokpi yaroi Kangpokpida Kukisingna blockade tawribasi kariguma handoktrabadi Imphal Ukrul lambida Kukisingi mayokta counter blockade tawnaba sem sare haina Lamnai Kendra Village Volunteer Force LKBBF ki commander in charge Yumkhaibam Bosona Fongdokre Thamnapokpigi mafam amada paumisinga unaba amada Yumkhaibam Bosona hai Kuki terrorist-singna sabol haina maming thonjilakliba mafam asi mamangaidagi suklai leyaktaba lamgi mamingni record ki matung inna hairiba mafam asi Khamelok Galtabi Reserve Forest ki manung channa 1946 ta tangkhogi khul ama yauna puna khul taret khakta leramba mafam ni Indian Forest Act ki kanglon wangmada Kukisingna hairiba mafam asida saibol haina ming thonjilaga khunda silibasi paliba lenga asina khanghodarabara hairiba mafam asidagi ngasi fawa Kuki terrorist-singna mitai khulsingda lepa leitena nongmai amasung bom kapsinduna landaba leptabadagi mitai khunjasing Lanjena duna leiri adubu thengnabasu thengna lenga ki maikaidagi achoba thaudang lauduna hairiba mafam amasung masigi akoibada Central Forcing thambadagi Kuki khulai paibasingna mitai khulsingna nongmai kapa lepa asida LKBBF ki maikaidagi thagatpa phongdo I matau asumna Central Forcingna neutral oina Thabak tawraktuna nongmanini asida maikai asomda leiriba mitai khunjasing sor hondokpa ngamle khalingai chero asida Kangpopigi SP na Committee on Tribal Unity ko tuga yanaduna hariba mafam asidagi Central Forcing lauthoknaba karigi honaribano SP gi wafam asi Yangangpopi sana sabi sanchi khomol thanmapopi amadi sabungko khunaugi miyam amadi LKBBF na condemn tawi lenga ki maikai dagi Hauzik thamliba security forcing asi lengdana lehangadabani haina demand tawraduna Yangangpopi amadi thamnapokpi hariba mafam asi ningthau palingai darbargi matamda amasung British na palingai matamdagi ek oina semlaga leraklaba mafam amani ngarang nahanta Myanmar dagi lakpa Kuki lamhen tuenba singna samjin sajilaga oida padaba wafam kaya puthoktuna chingdai amadi chingdai ani haina khangnaba khul ani khaktala taramba mafambu saibol haina maming thonjinba asi chawna minambani maram asina Kukisingna saibol haina tholiba mafam asida security deploy tawbaga mari lenana Kangpopida tawriba blockade asi athubada handoktaba tarabadi LKBBF na Imphal Ukrul lambida matam kaktana counter blockade ki khongjang changsilakpa yai haina sumangna phongdokhi ngasigi paumi singa unaba aduda LKBBF ki media coordinator oinam
ꯑꯣꯀꯦꯁꯅꯥꯅ ꯍꯥꯏ ꯀꯨꯀꯤꯁꯤꯡꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯕꯪꯀꯔꯁꯤꯡ ꯇꯧꯊꯣꯛꯈꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯊꯝꯕꯤꯕꯒ ꯂꯣꯏꯅꯅ ꯑꯇꯩ ꯋꯥꯠꯍꯧꯔꯤꯕ ꯔꯦꯗ ꯖꯣꯟ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯡꯗꯁꯨ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯊꯝꯕ ꯄꯥꯝꯃꯤ ꯍꯥꯏꯈꯤ꯫ ꯅꯧꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯨꯀꯤꯁꯤꯡꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯃꯁꯥꯒꯤ ꯃꯔꯝꯗ ꯍꯜꯍꯟꯈꯤꯒꯗꯕꯅꯤ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯍꯤꯔꯝ ꯑꯃꯠꯇꯗ ꯀꯨꯀꯤꯁꯤꯡꯒ ꯃꯥꯏꯀꯩ ꯑꯁꯣꯝꯒꯤ ꯃꯤꯇꯩꯒ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯅꯥꯄꯣꯛꯄꯤ, ꯎꯌꯣꯛ ꯆꯤꯡ, ꯃꯅꯤꯡ ꯆꯤꯡꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯊꯦꯡꯅꯕꯁꯨ ꯊꯦꯡꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯊꯝꯂꯤꯕ ꯑꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯤꯇꯩ ꯈꯨꯜꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯍꯜꯂꯔꯣꯏ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯊꯥꯖꯕ ꯄꯤꯈ꯭ꯔꯕꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯒꯤ ꯊꯧꯑꯣꯡ ꯉꯁꯤꯁꯨ ꯂꯦꯞꯇ꯭ꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯗ ꯖꯣꯟꯗ ꯂꯩꯔꯤꯕꯁꯤꯡ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇ꯭ꯔꯤ, ꯂꯧꯕꯨꯛ ꯀꯨꯝꯕ ꯉꯝꯗ꯭ꯔꯤ, ꯃꯍꯩ ꯃꯔꯣꯡ ꯊꯥꯕ ꯉꯝꯗ꯭ꯔꯤ꯫ ꯂꯩꯉꯥꯛꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯇꯨꯡ ꯀꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯝꯕꯤꯗꯨꯅ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯕꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯑꯃꯗꯤ ꯃꯁꯥꯒꯤ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯌꯥꯍꯟꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯇꯨꯅ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯁꯤꯟꯕꯤꯌꯨ ꯍꯥꯏꯈꯤ꯫